딴지 국밥집도 뽕뽕 자봉자. 호텔 Thankyou 시 호텔 말래 시도 가면서 호텔 안내래 야우브랑제 쿠키문 윷 클럽 hay KYC 시 만났다 딴 레이브랑 한게 딴 자도 있나더라 딴 레이브랑 딴 레이 사실라 딴 노인의 자게 브레이크파스에 뷰즈 용 봄에 부퍼져죠 시도인 밥 먹게 좀 시도인 밥 먹 시도인 밥 먹는 와인이 이거 밥 먹게 해라 딴 거 싸고 싸라게 왜 그럼 야봐 딴 거 싸가 그게 어떤 그게 판게 이런 건가 하면 돼요 싹람베 푹콩이 싸부터 자 오뱅이 분매 분매도 성공인데 아무만 난 누구더래 수단 국밥집 국밥집 너무 많이 하우라 뭐야 니게 난 아니부터 그저 become 그죠 성인이지 si breakfast si kun je kai mumin ko ge sai kun je kukimun hai ba kun de ne nan namo ba jang ga ngai bungom de sa da dum to hot na ga ngan how ra naren ga become gonna hope ne si plan de thank you experience mo kana yo kan no ne ga dai tum da la ne phone to sele ka tan ki ha li amma ro ga ma Jangan boleh. Panjang kupas itu. Aduh. Dan mari den rembre, mari teruk den rembre. Kano? Mangara. Dan mengadin rembre. Obreng ya. Hao 짜기 집이고. 자, 같은 게 들어가면 사람 때네. 짜가. 정도로 하면 다 또. 뽕뽕 자봉장 lamphel. Dia kan juga biga. Manga. Lupa manga tapi kan. Hao yam hao. Tan je pa di pai lo hao. Ni tam. Become ngomong ni iya malah tambah. Komai do ke pon. Smain sao được rap home. KUKIMUN haba khundugi sigi hotel sidane je khoin chawdo ado khoi myam na zik chawdo lupa 80 khak tai ado house yam hawe ade hallani zik maning de moi jala nong chura ni ne pakale alo adio montrik monge ado bo jani kununga ni
ꯑꯥꯗꯅ ꯁꯣꯝꯗꯅ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯁ꯭ꯀꯥꯏ ꯁꯤꯗ ꯀ꯭ꯂꯤꯌꯔ ꯁ꯭ꯀꯥꯏ ꯂꯩꯆꯤꯜ ꯑꯃꯝꯕ ꯁꯤꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯔꯅꯤ ꯂꯥꯛꯄꯁꯤꯗ ꯒꯥꯔꯤ ꯊꯧꯕ ꯃꯤꯈꯩꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯁꯥꯡꯅ ꯂꯥꯛꯄꯅꯤꯅ ꯋꯥꯕꯖꯥꯠꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯔꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯥꯝꯃꯝꯃꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏ ꯌꯥꯝ ꯇꯥꯔꯛꯑꯦ ꯃꯤꯁꯦ ꯁꯤꯗ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯏꯗꯅꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯗꯣ ꯃꯤ ꯂꯦꯞꯄ ꯃꯥꯟꯗ꯭ꯔꯣ ꯁꯤꯁꯦ ꯑꯃꯨꯛ ꯃꯤ ꯂꯦꯞꯄ ꯃꯥꯟꯗ꯭ꯔꯥ ꯌꯥꯝ ꯃꯥꯟꯅ ꯁꯥꯕ ꯀꯥꯟꯗ ꯃꯣꯏꯅ ꯎꯆꯦꯛ ꯆꯪꯉꯛꯇꯅꯕ ꯁꯥꯔꯤꯅꯦꯕ ꯃꯤꯗꯤ ꯅꯠꯇꯦꯕ ꯃꯤ ꯃꯥꯟꯅꯕ ꯁꯦꯝꯃ ꯁꯥꯕ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯑꯃꯨꯛ ꯑꯁ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯕꯣꯜ ꯑꯦꯟ ꯕꯦꯡꯀ꯭ꯔꯞꯅ ꯃꯥꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯖꯒꯥꯗꯨꯗꯪ ꯆꯠꯂꯒ ꯃꯥ ꯍꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯦꯆꯔꯅ ꯄꯤꯕꯤꯔꯛꯄ ꯐꯖꯕ ꯃꯌꯥꯝꯁꯤꯗꯤ ꯑꯝꯇ ꯌꯦꯡꯉꯝꯗ꯭ꯔꯦꯕ ꯃꯥ ꯂꯥꯛꯑꯒ ꯑꯝꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯦꯆꯔꯅ ꯄꯤꯕ ꯐꯖꯕꯁꯤꯡꯁꯦ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯂꯣꯛꯇꯥꯛ ꯌꯧꯒꯗꯕꯗꯣ 17 ꯀꯤꯂꯣꯃꯤꯇꯔ ꯋꯥꯠꯂꯤ ꯂꯣꯛꯇꯥꯛ ꯌꯧꯒꯗꯕ ꯑꯗꯣ ꯂꯣꯛꯇꯥꯛꯐꯥꯎ ꯆꯠꯄꯗꯤ ꯆꯠꯂꯔꯣꯏ 따뜻해봐. 얘네가 귀여워. 와, 귀여워. halakpay lambiꯗꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯂꯝꯕꯤꯁꯦ ꯉꯁꯥꯏꯗꯤ ꯑꯌꯨꯛ ꯉꯜꯂꯤꯕꯒꯤ ꯃꯤ ꯆꯠꯇꯕ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗꯁꯨ ꯑꯩꯈꯣꯏ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ ꯂꯩꯃꯇꯥꯛ ꯌꯧꯕꯗꯀꯣ ꯑꯩꯈꯣꯏ ꯄꯨꯡ 9:30 ꯌꯧꯋꯦ ꯉꯁꯥꯏ ꯌꯧꯕꯗꯣ ꯍꯧꯖꯤꯛ 9:30 ꯍꯦꯜꯂꯦ ꯂꯣꯛꯇꯥꯛ ꯌꯧꯒꯗꯕ 23 ꯀꯤꯂꯣꯃꯤꯇꯔ ꯋꯥꯠꯂꯤ ꯁꯤꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯤ ꯑꯝꯇ ꯆꯠꯇꯦ ꯑꯗꯣ ꯀꯣꯏꯕ ꯂꯥꯛꯄ ꯑꯗꯩꯗꯤ ꯃꯐꯝꯁꯤ ꯐꯖꯕ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯌꯦꯡꯉꯀꯥꯟꯗꯗꯪ ꯈꯪꯕ ꯐꯤꯂꯤꯡ ꯑꯃ ꯂꯩ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯀꯔꯤꯅꯣ ꯐꯥꯎꯔꯤꯁꯦ ꯈꯪꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩꯁꯦ ꯈꯟꯕꯗꯀꯣ ꯏꯁꯥꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯨꯒ ꯚ꯭ꯌꯨꯁꯤꯡꯁꯦ ꯌꯦꯡꯕꯒꯤ ꯐꯖꯕꯁꯤꯗꯤ ꯂꯥꯛꯑꯒ ꯌꯦꯡꯉꯀꯥꯟꯗꯅ ꯑꯗꯨꯝ ꯏꯁꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯈꯪꯒꯅꯤ ꯑꯩ ꯆꯤꯟꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯣꯟꯗꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯎꯠꯄꯗ ꯀꯩꯁꯨ ꯌꯧꯔꯔꯣꯏ ꯃꯤꯠꯇ ꯎꯕ ꯐꯪꯕꯁꯤꯒ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯕ꯭ꯂꯣഗ് ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ